Manipur Central Jail dagi Kuki Furup ki Meeyoi 15 Thadokhre amasung kotuda sinakhre. Manipur Central Jail da leiramba Kuki Furup ki Meeyoi 15 Thadokhre. Security gi akanba cheksin thoranga loinana Meeyoi sing adu Saparmaina Police Station da sinakhi. Madugi matung Saparmaina Police na amuk Committee on Tribal Unity kotu kangpokpi da sinakhibani. Manipur da hauzik oiriba tangdu leitadaba fiwam asiga mari leinana asoy angam thoktanabagi damak sajiwa jail da leiramba Meeyoi sing adu Thadokhriba oigani haina panari. Meeyoi sing adu Narcotic Drugs and Psychotropic Substance Act ki makhada faduna jail da leirakhibani. Makhoi gi mathakta leiriba case sing adu karam tauna loishinkhibano haibadudi chapchana khangba ngamdri. Ngasi Thadokhraba Meeyoi sing adudi Churachandpur dagi Zamgolan Haukip apokpa leithau haukip Churachandpur gi Kholmun dagi Lunminthang haukip apokpa leikhidraba L Holkolet haukip Tengnopal District ki More Police Station gi manung chanba Ti Tolang dagi Pauminlan Misau apokpa leikhidraba Thangjang Misau Chandel District ki K Bethel Village dagi Sokhogin haukip apokpa Otkhulun haukip Churachandpur gi Laijang Village dagi Seminlan haukip Elias Lanboy apokpa Saikhomang haukip Tengnopal District ki More Chikim Village dagi Thangkholen haukip apokpa Paujatong haukip Churachandpur gi Khaupiang dagi Lunmisang haukip apokpa Saikhulun Kangpokpi gi Saikul Police Station gi manung chanba H Chomphai dagi Thongkhahau haukip apokpa Thongkholet haukip Saikul Bazar dagi Sitminlun Tuiboy apokpa Thangboy Tuiboy Churachandpur gi New Boijang dagi Ti Lunkhomang haukip apokpa Thangjagam haukip Kangpokpi gi Sinam Kaithong Village dagi Chinkhoman Kipgen apokpa Laikhidraba Paulam Kipgen Ukrul gi Litan Police Station gi manung chanba Jalenbung dagi Nemithan Kipgen apokpa Paujalat Churachandpur gi Filehel Village dagi Letminthang apokpa Lunthang Kipgen amasung Churachandpur gi Joljam Village dagi Len David Swantak apokpa Khuplan Swantak ni hairi.